Tamenglong district ki Tamai subdivision gi manung chanba khungang amada mironbi ama Chingnaningai oiba maongda leikhidrabagi Wathokdagi leiron channaba thorang loiraba hakchang ado police na laukhalaga rims puraktuna post mortem examination tawkhre Paobilai khul amana hai masagi sahi kunmari rom surabi khamjian liu pamai haukhiba thangji numita langpram da leikhidrabani leitabagi pao ado khara nakoi naba maongda pirakpadagi khamjian liu gi duilum part 2 da leiba mapam gi imung manungna langpram da numaijing numita thunglaba matamdadi leiron channaba thorang loirambani thawong adu da singnabadagi tamai ps ta wakat ama leikhidrabi gi mapam gi maikai dagi thangalakpadagi hakchang ado laukhalaga rims da purakhi ngasi khamjian liu gi hakchang post mortem examination loiraga luidun da pukhe adubu mahaki pibuk nungda yauramba angang adudi langpram da oina sinakhe hairi khamjian liu amasung mahaki mapuroiba kesunglung selaba matung da chanabi gi matungina luhongbugi thorom pangthoktuna langpram da leiminarakpani Khamjian liu thamapan gi angang naupuri bani haukhiba irai numitta makhoi ani pam da satpada ningai sangdana ki halaklaba matungda khamjian liu numidangi sak chadana tumki amadi mathangi numitta masangamde hairambaga loinana adumuk leikhidrabani thamjage numidangda leitabagi pao ado senai da leiba khamjian liu gi maseda phone gi khuthang da oina pirakhi masigi mathakta leikhidrabigi mapuroiba amadi imung manung hojik mafam khangdana leiri Thoudok asigi matangda Tamai police na case ama laukhale hai aroibada video sibu yengbiribu khudingmakpu thagatchari